NSCN GPRN Naga Army ni Chingnabasingna KNAB gi kadar manga khulaiga konana faraba matungda hatkre hairi. Kurum jare ISTV pau meeting tabiri upum namaputaram okchari pau sandok na pizare. NSCN GPRN Naga Army ni Chingnabasingna KNAB gi kadar manga khulaiga konana faraba matungda hatkre hairi. ISTV na fangba paungda Kamjong district ki manung chanba Indo-Myanmar border da KNAB gi terrorist khara micham miyamda attack tawgadore haiba pau fangbadagi NSCN GPRN Naga Army gi kangu amana mafam atuda changsinduna KNAB gi kadar manga AK-47 Mari Amadi M16 Amagaloinana Fare Hairi. KNAB gi kadar khara mafam adudagi nanthokuna chen kre. Faraba KNAB manga ado nongmaina kaptuna hatkibani hairi. Ningsing bayai tha asigi tang taraga nipanda Imphal Ukhrul lambigi TM Kasom village manakta Tangkhul Micham Singh gari tongduna lakpada kuki terrorist singna ambush tawduna hatkiba thodok laikhrabani. Kuki militant singna Naga village card ama ambush tawduna hatkre hairi. Thodogasi ngarang sirara khong amati sina kaithelgi marakta thokibani. Laikhidraba Naga village card adudi Chatrik Khulen village tegi Horsogmi Jamang chehi kungamapan apokba Lungsim Jamang kawi. Mahagna sirara khong amati sina kaithel marakta changsilingaida Kuki militant sing aduna ambush tawrakpani hairi. Thodogasi gi matangda Tangkhul Naga Long na laikhidabagi imung manungda awabatasu serukyari haina fongdorakli. Amaromda ngasi ayuk chaurakna pung 3:10 chatpa matamda Litan police station gi manung chanba Mulam village da Tangkhul Naga gi khulai paiba singa Kuki militant singa maike anida akan mamongda nongmai kapna khre haire. Mulam village ki yum kharasu mai tharamle. Mulam village chalaiba khunja sing safagadaba mafamda chatna khre. Nongmai kapna ba aduda asokapan asiana kaya yamna yaubagi haibagi pau chap chaba khangba ngamdri. Thajaba yaba pau gi likhunda miyoi khara asokapan yauramba yai haire. Amuko MSF PLM Amawawa Kohar Lup Manga gi mideng makhada Khumbong Club amati apunba maira paibi na seruk yaduna ngarang numidang maira gi khongchat ama chatkre. Police ka mukna batigi tear gas kaptuna miyam adu tankai kre hairi. Amuko gi President S Sanjoyna wafam thamlakli. Government India no hoji open oina kaulu kharada su amdin nan su de level militants sing kula in sinarga misam praja hat putupa ase akoi yaningde strongly condemn toilu mangana amadi amukona makoina makoi kem dagi makoina kujuklai ka pidana training pidana bom to pidana mui ka hatuna kasidi mai makai lejadawa subhom na phom khangdawa angau na buknai mo ohelagle miyam punam magna akoi gi iho ase support to biro movement aside yobo ngamba bipun khudimang yumdo laibiragano handakti government India gi mathakta parama tambi matam oire natragadi akoi gi kunai asibu muthanaba mangana silap gi base akoi kadung su yabang ngasi Manipuri asibu makoi gi loilam ne habase mai sengna tagli badi makoi chalak gi lisat chi tapone aduna loilam gi misam mioi ama oina moi gi hongya gi upunda akoi hingbagi matam du henkre akoi gi state force na akoi gi imai cha isin no singda bom tok nomai kapa matam du natte masidi order phangbra kapise matam du kari gi du order phangi phangdi adra khunai asibu country bano se akoi state force jo hangninge adra state force ki sinau sinasu akoi irandom ireba se kanbada achoba daite longina se nasi akoi na chili chongni puramok singa se nakoi gi su saruk yauri bne se state force jo apin tawjaninge aduna galurena akoi artha yaw daba central forcing kuduk Manipur thado hanbiko Imphal East District Yangang-Pokpi Police Station a Koliba Yangang-Pokpi Bazar da Yangang-Pokpi gi akoibada khundaminariba tongan ba furup kayagi maira paibi maruoina foothill da leiriba Tangkhul amasung maitai maira paibi singna National Highway 202 Imphal Ukhrul lambi thengbagi khongjang changsinkre ngasi khongjang aduda serugya kibe khongjang loi amana fongdorakibada haukiba tang taraga tareta Manipur gi Chief Minister na Ukhrul da laklam laba matung National Highway singda kanana su athingba piba leite haikhrabasu Nifu Nipan gi manungda Imphal dagi masa layeng luraga halakhiba micham prajada Central Force leina Kuki militant singna nomai kapsinduna miyo ani hatkiba amasung Central Force leina tronglau bida angang ani hatkiba Center amasung State Government na khangna una usina daba thong yaning daba utba oina Center Force sing thengbagi khongjang changsin mani haiki Nahan CM na Ukhurum gi
lambi si hauba yarani chatpa yarani haina lausan bilame within 48 hours ta ambush tawraga mi sibasu yaukre asigi si loina mak yengaga okoina government da jitna appeal tawrusu kari issue khangbidaba wana tawriba miyam si khang udaba khangbidaba gi mong oibudina okoina hujik si okoi central force ta okoi thajaba wat khre haibagi okoina asida khunja da leiriba nupi ima ibel ha loina mak sina sida khamaga okoi government hujik gi central force sida okoi gi khunjida changa hogoi haibagi okoina nuai da phong tok tu na okoi sida leiribani okoina thingba si central force katani state force ti makti nate government ki central force moina thajilaba mayam se akhoi gi khunda welcome taude haibasi kari gira hairaga moi masa le leina akhoi da ambush tawriba bom thajilaga angang hapiriba mayam se asiloin mak uraga akhoi na moi bu thajaba thamjaladi akhoi se kana mata su hingaro hangning badi akhoi mi kyam shiraga government sina government sin action logira haibusu khangni akhoi gi tungda leiba laiba anga akhoi gi misu ija su miam gi damak haina akhoi se khara niti nungai na hingjage haibagi akhoi na appeal tawjabane adugi lariba central force miam se akhoi gi damakti shanti nate akhoi damakti wakhan wani ngai ne haibagi akhoi na welcome tawjade Dronglaubi da thokiba thokdok amadi tha asigi tang taraga nipanda TM Kasom village da thokiba thokdok ta chenaba kuki narco terroristing cherak piu haina nongmai khong nongchup apunba maira paibi nongmai khongi club ahom nongmai khong hiangtek lairembi star youth club NHSYC club nongmai khong youth club NYC nongmai khong athletic youth advantage club naya puna khusam naduna miyamgi oiba maira rally ama nongmai khong khulgi akoibada chatkre maira rally adu nongmai khong makhale kaidigi hauraga nongmai khong awang pandon fauba chatki kholau kayasu laukre maira rally aduga mari lenana apunba maira paibi nongmai khong nongchuki secretary haisnam sunita devina lengak na miyamgi apamba khangna thabak paikhatlu haike masidi tongi miron ki damata ai koi thama thama nam thingna bagi mata mata oide hai baduni ise phosi ki do maitai natra bro chiri bana sa na naw singa se pikli basin jina sa sinsi na ko ki e natra bro ba musa miyam da ot lai di banda ko di muje da ko thawang do mato masidi mama obia ko je khang da magi thama do le da ke sia phuna musa hat pa nahi de ise phos ke thawang nahi de chetan phos ke thawang nahi de uki da ko tayar sila musa hat pa nahi de tulunga bigi mi hat nahi de chetan phos da mi hat pa nahi de sia bigi thawang nahi de Dronglaubi ki mihad amadi government ki thoksil yaning de haiduna peaceful mass rally ama samuro naurem amadi haurebi gi maira paibi singna samuro da maira gi rally ama chatkre maira gi rally adu samuro kaithel de gi hauraga oinam lamkhai wangoi fauraga thiam leisang khong mapa fawba chatlaba matungda samuro da amuk lanthungfam oike maira gi khongchet atuda maraiba ki khangbang ngamdaba CM na khongjom da haikat leikat tamba yaning de CM gi wangjing gi khongchet yaning de Dronglaubi gi mihad yaning de mama mapa machin manaw masak khangdaba state force ki akanba thawong yaning de go back central force haiba kholau kaya su lauke samuro naurem apunba mairagi secretary oinam chawba chanuna hauzik manipur asi mai hauduna chakliba matam asida ipa ipu singna maribak maramdam gi thawaina pontha pikhiba senglaba khongjom gi laifam lenda famnaiba singna haika laika tamba asi mama oibi singna yaning de wangjing gi thogdokta ka henba manipur police ki thawong adu mama maira paibi singna kawbangam doi mama leibak mai chakliba si kanbagi mahuta I masenda onsilakli basi karigino haike senglaba khongjonggi laifamne ipa ibu singna mama laiba ki dumaka thawai kathiba mafam maduda ngasigi yaitong khangdongba mama laiba ku yolaga saba ngamba michibong mitamban moina haikal leka tambase maira paipi ama oina akhoi puna manga chungya yajaninge aduga loina na nahan wangjingda thokiba thogdo aduda Manipur police mama mapa masak machin mana masak khangdaba singuna tamthina wot pa fuwa saiba adubu mama maira paibi singi thamoi da ngachi phawada singuna laigani mama laibang mai sai base kanbagi mahuta makhoina ai khoi I masen wonjin laraga sari ba marang kadi gino haiba mamit udauna tanga ba mana tana tasinna driba mayam singsida horak liba ihause moida Manipur da thar war one hobiro nubilan hobiro haina baton tawrak paneba moina phang kholaga mama laibang maraibang lamdam masibu hanna yengdana lairiba
Manipur ge angam mathau sing se masigi mathakta achauba para ama tamba numi lani haibase mogi mathakta aina chechin na hayri Charangpat amadi Nepra company apunba Maira Paibinasu Tronglaubi Thodokta Pikliba Angang Anibo Hatkiba amadi Micham Ahum CRPM na Nongmaina Kaptuna Hatkiba Loinana Tangkhul Micham Anibu Ambush Toduna Hatkiba Thodokpu Pendaba Fongdogladuna Ngarang Numidang Maira Khongchet Chetkre Charangpatagi Hauraduna Thobal Atokpam Fauba Chetkiba Mairagi Khongchet Atuda Miyamna Micham Hatpa Yaningde Angang Hatpa Yaningde Mihatpa Singh Dandi Piu Lengaki Thawong Yaningde Kuki narco terroristing Mathakta military crackdown Tawgatani Haiba Kholau Lauki Khongchet Atuda Saruk Yakibi Manglembi Kobi Maira Paibi Luchingbi Amana Kuki militant Singna Angang Macha Yauna Micham Miam Hatpadagi Ngasi Manipur da Hauraklibi Irang ase Lengang na Athubata Shinduna Lamdam Asida Santi Hanjilakna Bohono Natrabati Charangpat Amadi Nepragi Apunba Maira Paibi Sing Asina Kokomina Changsilakba Khongjang Pumbada Saugatkani Haiki Komina Chanjalapa Kongjanga, I could get my case from the Liberiba Prazamiana, so what Lang Loduna, I could Malabakan, but the Quimating Panjagani, Yaujagani, Haiba from a say, Nasisarang Pat, Manning Amasung, Nepragi, Mara Piving is high again. I bang Miang in Mapanda, Marila Nabatinda, I could take Waron Tanzari. Tha asigi taraga nipanda Ukrul district ki TM Kasom village da Kuki militant sing na ambush tawduna Tasar village tagi Jinausang Sogungnau amade Karasom village tagi Yaruingam Basum Ani Bohat Kiba Togdok Adubu Pen the Fongdok Laduna Amadi Laikidaba Aniki Mafam da Awab Fongdok Paoina Ngarang Numidang Kamjong district ki K Somrai village da Candle Light Vigil gi Thoram Pangthokre United Naga Council Manipur UNC ki Mideng Makhada Sangpun Sanau Long SSL Amadi Sangpun Katamnau Long SKL Anina Sinduna Pangthokiba Candle Light Vigil gi Thoram Aduda K Somrai village ki Akoibada Ladiba village kun mapan gi Ima Ibel Amasung Miyam Nasarugya ki Pinky Ningsen Kobi Kunja Amana Laibak Thiba Togdok Adu Matung Tarakpada Atopa Imung Amatada Togdaba Oishano Aikoi Santi Pami Lengak Nasu Micham Miyambo Ngakpi Sen Binaba Thorang Matik Jana Paikat Piyo Haike Aikoi gi Laikhidraba Sokungnau Amasung Yurangam Vasum Mabani gi Laikhidabasi Nungai Taba Pongdok to Naikoi Nasigi Numit Asida Candlelight Vigil Asi Thoram Asi Lokat Pani Asi Kumbasi Mika Namtagi Punsida or family da talked about Oishnu Haibasi Ekoina Asigi Thoramsi strongly Candlelight Vigil Asina Udlaga Ekoina Pangtok Zabani We want peace Haibasi Ekoina Haizaningi government Asu Ekoigi Asigi voice Tabiba Pangnaba Noina Sukra Pamating Pangbiu Haibadi Sumaina Togribasi innocent people life has been gone Haibni Aduna innocent gi Tauriba Irang Sing Sidadi main Sing Duna Shidabida innocent Oiriba Sing Punsi Manki Basi Aikoi Mama Oiriba Koishina Ying Lakpada Urakpada Tarakpada Nungaitaba Haibasi Koin Sigi Numit Asida Candlelight Vigil Asi gi Tauram Loduna May Asina Hongdoktuna Amasung Amambada Angan Basina May Shina Purak Bukumna Angan Basina Koina Shina Saki Oizabani Haibasi Kuki militant Singna Maitegi Apikpa Angang Yauna Micham Kaya Tamthina Hatkiba Thongdok Kayada National Investigation Agency NIA da Sinakiba case amata Jab Chana Langla Langzin Puthokpa Ngamdana Lairi Kuki militant Singna Maitai Singda Chathariba attack Singda Central Force Singna Yengduna Leibagi Mawngda Leiba Panliba Lengak Nasu Mihat Asiki Matangda Hauzik Fauba Jab Chana Puthokpa Ngamdribano Haina Kairak Apunba Maira Pabigi Mihut Singna Fongdorakle Wafamasi Tronglaubi Thongdok Amadi CRPM na Micham Hum Hatkibabu Yani Ningda Fongdoktuna Kairak Apunba Maira Paibina Sinduna National Highway 137A gi Kairak Kaithel Lampak Mapada Maira Paituna Khongjang Changsin Bagi Thoramda Fongdokhibani Khongjang aduda Micham Hatpa Kuki militant Singh Cherak Piyu Micham Miyam Ngak Pangamdaba Lengak Karamba Lengak no Micham Hatpa CRPF Miyam Khangna Cherak Piyu NRC Chana Halu No Justice No Peace Haiba Kholau Singh Lauki Tungda Laikhidraba Singna Mapugi Leikolda Ingna Chikna Leirunaba Kairak Kaithel Community Hallda Laikhidraba Singhi photo da Maira Katbegi Thoram Amasu Pangthokre Ngarang dagi Yaripok Kaithel da Chara Henbeki Khongjang Changsilakibi Yaripok Tamphal Kaithel Potfam Phambi Lupki President Ima Laikhuram Laiden Tombi Amasung Member Kongbraila Pam Ongbi Thambal Tombi Anibu ngasi Anganba Yukta Police na lakhot khraba matung ngasi dagi makhatana Yaripok Tamfa Kaithel Potfam Phambi Lupki atopa Ima ani Yaripok Bisnu Nahadagi Mathura Basimayum Premila Amadi Yaripok Bamo Laikai digi Mutum Ombi Ibechana Mahut Sinduna Chara Henbegi Khongjang Makhatana Chathari Haire
पाव के मरक थना तेम ब्रेक मता लोमिना से दादा ये मकी गनो अजब थमो सिगी से नेक्स्ट टीम tina check-in na laksilaka thamkhobani ne दादा नंग से जुहार हाबगा अमत कीदरबो asumna mayamna machalbo ngapshan lugum masigi yumasibu asoyangan thokadabagi next टीम tina ngapselli next टीम ti juhaar habadi ngaptokna basembani german technology sinamana concrete ka tokna tina ba matamda kapamul amuk hena hengaladli #TMT strength is in the way honglakli ba punsigi lambi sida arai ba chaba yaba makhai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi jolip 100% natural syrup amadi capsule jolip 100% natural syrup and capsule matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba kapidon cup syrup thakpiu kapidon cup syrup ब्रेक मतुंग तराम नोकचरे पाव मखा ताना पिजरे मणिपुर की इरांग असी लोशन हौद्रबदी हौजिक ओइरिबा मणिपुर की तांकक असिगी मिरोल सिंगी तुंगी लाइबक तंबंगम दबगी फिबमदा ओइरकनी हाइना चहीसिगी काउंसिल ऑफ हायर सेकेंडरी एजुकेशन मणिपुर न लौबा क्लास 12 की एग्जामिनेशन दा आर्ट स्ट्रीम दा मणिपुर पुंबगी ओइना मरीसुबा पोजीशन दा लाखरबा मोइरांग थमना पोपी अवांग लेकाइदगी सलाम रोविंसन ना फोंगदोरकली ngasi रोविंसन की पोकनफम ओइरिबा मोइरांग थमना पोपी की क्लब TYWC थमना पोपी यूथ वर्कर्स क्लब अमदे थमना पोपी नुपी याइफा मरुपना पुन खुसमना सिंधुना क्लब की ऑफिसर रोविंसन बु ओपगी अचंबा थौरमदा रोविंसन फोंगदोखिबने थौरम अदुदा रोविंसन की अपोपी सलाम सुनीता देवी थमना पोपी नुपी याइफा मरो की प्रेसिडेंट मोइरांगथेम शांति देवी नचिंगबना अतोइबा मिथुंगलेन सिंह अतै खुलगी मियोय सिंह अमदे रोविंसन की इमुंग मनुंगी मियोय सिंह सु सेरुक याखी रोविंसन दा सिलिलांगली बसिंगी माइकैदिगी लेंग्यान अमदे लई परेंग हुक्तुना पुकनिंग थगतके रोविंसन मखाताना महाक हौकिबा क्लास 10 की एग्जाम दा फर्स्ट डिवीजन दा पास तौरके हंतकी क्लास 12 की एग्जामिनेशन असिददे महाक सिंगनब अमग लोइनना एग्जाम असि पीखिबने अदुबो हौजिक लेबाकी ओइरिबा इशू असिना लाइरिक तंबदा आयत अपन कया पीबा क्लास चांग नाइना पांगथोखिदबा कया असिना महाकना निंगजकिबा अदुमक्ति यौबंगम खिद्रै महाकि अंगांग ओइरिंगैदगी निंगजरकपा मंगलांदे यूनिफॉर्म दा लैदुना एक्टिव सर्विस अमा ओइरमनी अदुबो लेबाकी ओइरकलिबा फिबम असिना उकिल अमा ओइदुना खुनाई असिगी करिगुंबा अवनबा अमा पुरकनबा वाखलोन होंगलकले मणिपुर असि इशू कयाना थल्लबा लमदम अमा ओइरे मसिगी फिबम असिता चटलबदे मणिपुर की तुंगी फिरेप लेरोय स्टेट अमदि सेंटर लेंगागना थोकलिबा इरांग असि अथुबदा लोइशन बहना बियो हाइके अंगाई कांदा देजे आर्मी ऑफिसर अमदि ओइना पामखिमने दुबो लेबाकी इरांगदगे वखल खरा चेंज ओइबदगे मखा तानै लो द तमगा मणिपुर की एडमिनिस्ट्रेटिव मा पारगा तुंगी लेबाकी सभा तब पामे लान जिना जो आइंगोदा सैथिंग मैम पिरकी सुंका दबा था मनि हेना स्कूल का द फो यारकी सिना खोइदा सिलेबस मैम कवर अप तौदबा फो फनाम थेंगना जगे करिगुंबा लान जिना चाहे अदुम मखा तालुम तौगिदो रगी मखा तुंग दहको लेबा को जूनियर सिंग ददी यामना चौवा सैथिंग पीगदरे खंजे खरा थुना कोई गवर्नमेंट दा मदि इंडिया की गवर्नमेंट दा अपील तौजनिंगबदि मणिपुर इरांजिबु खरा थुना लसिमिनबा हाइजरे TYWC की प्रेसिडेंट M देबाना रोबिन्सन पुकनिंग थोगत पोइना अचंबा थौरम असि पांगथोकपने हगलगलिबा तुंगी मिरोल सिंगी दमक खलगा इरांग असि अथुबद लोशिनबियो हाइकी इसाजना तौरु खुदमुक्ता अखोई मरा पाइबम सुम क्लबना अंगम मतेंग तौजगनी लोनना अखोई क्लब की सही के फाउंडेशन लापो मतमदा महाकपु अचौबा प्रोग्राम अमा महाकपु खुदोन पोलमसु पिजगनी अदुगा मागी इमुंग मनुंगी माना चंगदबा माना तौगदबा थबक थौरम खुदिमक्ता अंगम मतेंग अखोई क्लब की साइट के मरा पाइबी साइट की तौजग ngarang manipur government ki state home secretary na order ama thoktuna police ta ahenba power piduna jingnaba myo ama hekta faba yabagi ayaba pithokli ba se tungkoina asoiba thokhaning daba thongdok sing thokhalakpa yabagi maram achoba ama oirakani pali balengak asina warip adu review tawiduna order adu withdraw tawbiyo haina samajwadi party manipur ki state president konthauzam biswarjina phongdorakli khongjom dega mari lenana imphal west district ki konthauzam da leiba samajwadi party manipur unit na senduna athauba ipaipu singi
मफमदा हाइले कत्तुना इकाई खुमनब उत्पगी थौरमदा वाफम असी महागना फोंदोखिबने महागना मखा तारदुना सिक्यूरिटी फोर्स सिंगना कोइसेंदुना लेरिबा ट्रोंगलाउबिदा कुकी सिंगना बॉम्ब अटैक चथदुना पिगलिबा अंगांग अनि हाटकिबा अदुबु थौदोक अदुबु यानिंगदबा फोंदोकलदुना खोंजंग चंगसिलुबा मियोय अहुमबु CRPF ना नोंमैना कापतुना हाटकिबा थौदोक अदुदा चेनाबा मियोय अमतगी मथक्ता पालिबा लेंगाक असना एक्शन अमता लौखत्तना लेरि हाइखि होम सेक्रेटरी ने थोखिबा पुलिस दा अहेन फोर्स पिसलगा चिंगनबा हाबा मफम दुदैदा अयुक ओइगरा नुंथिल ओइगरा नुंदांग ओइगरा फागदबनी पुनगदबनी हादना तौबगी थबकतु अखोइगी समाजवादी पार्टी के माइकैदगी विड्रॉ तहोनिंगी मदुना हयंग फतबा मयाम अम ओइरपसु याय बीजेपी गवर्नमेंट अम सुमागा समिनरबे मयाम से हेक लेरिगैदी अखोइ मणिपुर से तंगदु लेताब सुंगंग ngमोय aduna makoi lerigedi hen waba hengeri makoi se ngasi mak athuba matam da makoi se loisinana ba akhoi manipur gi laimai de pumut muthan ba thabak tawmina si चिंगनबा मी अमा युमदगी नत्रगा लंबीदगी फादुना वाहंग तौबा याय हाइना लेंगांगना थोगलकपा ऑर्डर असि पेनिंगाई ओइदे फानिंगबा मतमदा फाजौ अखोइ क्रिमिनल नते मदुदा अकीबा लेते हाइना नोंगपोक सायांग अपुनबा लोब नसागी प्रेसिडेंट अनंत लाइश्रमना लेंगाकी ऑर्डर अदुबो मिया मांगदा सेगाइदुना पेंदबा कया फोंदोरकले ट्रोंगलाउबी थौदोकी मखा तारकपा इहौ अम ओइना हौजिक मियामना चंगसेलिबा इहौ असिबो सौगतलदुना अमदे लेंगागसना मियामगी दमक खन्ना थबक तौ हाइना यारिपोक कैथेलदा ngarangdagi चरा हेनबकी खोंजंग चंगसिनख्रबे इमाबु इकाई खुमनरदुना नसालगी प्रेसिडेंट अनंत लाइश्रमना इमा अनि असि पेंदबदगी चरा हेनबगी खोंजंग असि चंगसिनख्रे यामना नुंगाइतबदि हौजिक ओइरिबा मणिपुरगी फिबम असिदा मणिपुर लेंगाकना मियामगी खन्ना थबक तौबगी महुता मियामगी इहौपु नमथनबा थबक तौबा सि चुमदे इहौ हौरिबा सिंगनसु कौदुना करी अपेन पेंदा अमदे करमना मियाम गी इहो असि लोइसिनन बा होनबगी महुता ngममी हाइबा मतागुम चिंगनबा मी फाबा यारि हाइना अनौबा ऑर्डर अम थोगलकपा हाइबसे मियाम गी मयोक्ता थबक तौबगुमबने अइखोइ क्रिमिनल नते इरमदम असिदा शांति पुबिरा उ हाइना फोंगना चेंजबा प्रजाने फानिंगबा मतमदा फाव हाइरदुना लेंगाकबा हाइट्रबदी रिजाइन तौ अहैबा मिदा सिनखो हौजिक डेवलपमेंट तौबगी मतम नते चागलिबा मै असि हाना मुथतलु मणिपुर मैना तुमना चाखरबा मतुंग नखोगी डेवलपमेंट अदुगी कानब करिनो हाइना पेंदबा वाफम सिंह फोंगदोखे Manipur is burning right now. Hairibaji solve tobagi muhuta atopa thabak thoramne hena luina khandana government je tawri ba thabak mayam je mayam pumba Manipur da leiribaji mayam ne janingrabani maroina ngarang moina tholakpa order amada moina chingnaba mi ma mayumdagi natragana lambidagi pharaga interrogation tawba yai kholi gaina moi order tu koi adugi order tu nawa laude na koi mayam ang de segai se noi order tu nawa laude phaning ba phaba lau agoina haningi we are not criminal, we are law abiding citizens. Noina tawning bana tawbado akoi yaroi aduna Manipur pumbagi huji hauriba irang sida mayam je kamana solve tawgada ga haridi mayam je wari sanabagi mathau tai lainga ko to haitradi tokho ahibada sino hauriba mayam je kauraga wari sanau athu matam da resolve tawna bo hono adugi muta development to kona tawba yaba ngaktani Manipur je mai sakra matung da nakoi kai digi development tawduno लोशिलकपदा मरोइबा पाउ मुखना पिजरे NSCN GPRA Naga Army ni chingnaba singna KNAB gi kadar manga khulaiga konna na faraba matungda hatkhre haire Hauzik fawbiga na stibira sandokcha ba Manipuri pau matang staloi jare miring tabiri bupum namapu amukana khurum jare